Praise the Lord. ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯟ ꯂꯥꯏꯁ꯭ꯔꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯃꯌꯥꯝꯗ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯈꯛ ꯇꯥꯍꯟꯖꯔꯛꯀꯦ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯏꯆꯟ ꯑꯃ ꯃꯌꯥꯝ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯗꯨꯅ ꯏ ꯇꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯂꯕ ꯃꯌꯥꯡꯀꯁꯦ ꯄꯨꯔꯥ ꯀꯪꯗꯨꯅ ꯌꯦꯡꯍꯟꯕ ꯌꯥꯕ ꯌꯦꯡꯍꯟꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯑꯃꯇꯪ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯏꯄꯥ ꯏꯁꯣꯔꯗ ꯑꯩꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯥꯏꯖꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯥꯒꯤ ꯕ꯭ꯂꯤꯗꯤꯡꯒꯤ ꯑꯅꯥꯕꯗꯣ ꯇꯣꯇꯦꯂꯤ ꯐꯈꯤꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯅꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝ ꯀꯃꯦꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 12ꯗ ꯍꯥꯏ ꯄꯥꯞꯂꯣꯝꯗ ꯁꯤꯔꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯔꯣꯝꯗ ꯍꯤꯡꯅꯕ ꯎꯊꯛꯇ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯗ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯕꯤꯈꯤ ꯃꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯣꯖꯥ ꯀꯩꯒꯨꯝꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯝꯇ ꯄꯤꯖꯔꯛꯀꯦ ꯇꯧꯕꯅꯦ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯅ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯤꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯕ꯭ꯔꯤꯗꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨ ꯃꯥ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯅꯥꯏ ꯑꯗꯨ ꯑꯣꯖꯥꯅ ꯍꯦꯛ ꯄ꯭ꯔꯦꯌꯔ ꯇꯧꯈꯤꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯥ ꯄꯨꯔꯥ ꯀꯛꯈ꯭ꯔꯦ ꯍꯜꯂꯦꯂꯨꯌꯥ ꯑꯣꯖꯥ ꯑꯩ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯌꯥꯝ ꯄꯦꯟꯖꯔꯤ ꯃꯥ ꯀꯣꯛꯆꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯆꯃꯝꯅꯈꯤꯕ ꯍꯣꯏ ꯑꯗꯨꯅ ꯃꯥꯅ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯁꯤ ꯎꯝ ꯑꯗꯨ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤ ꯑꯃꯨꯛꯇꯪ ꯂꯧꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯑꯝꯇꯗꯤ ꯇꯧꯍꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯅꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤ ꯒꯥꯔꯤ ꯆꯠꯂꯤ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗ ꯍꯣꯔꯦꯟ ꯑꯩ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯑꯣꯖꯥꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯃꯨꯛꯇꯗꯤ ꯇꯝꯖꯒꯦ ꯍꯥꯏꯗꯅꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤ ꯆꯍꯤ ꯑꯃ ꯃꯥ ꯕꯤꯜꯗꯤꯡ ꯇꯧꯕꯁꯦ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯁꯨꯛꯐꯠ ꯐꯠꯇ꯭ꯔꯕ ꯗꯥꯛꯇꯔ ꯒꯨꯂꯤ ꯆꯥꯏ ꯐꯠꯇꯦ ꯑꯃꯗꯤ ꯌꯦꯡꯉꯤ ꯐꯠꯇꯦ ꯃꯥꯏꯕꯗꯤ ꯌꯦꯡꯉꯤ ꯐꯠꯇꯦ ꯑꯃꯗꯤ ꯌꯦꯡꯉꯤ ꯁꯨꯛꯐꯠ ꯐꯠꯇꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯥ ꯇꯠꯈ꯭ꯔꯦꯕ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔ ꯌꯥꯝ ꯑꯣꯖꯥ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯉꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯐꯅꯤ ꯍꯥꯏꯅ ꯃꯁꯥꯁꯦ ꯐꯥꯁꯇꯤꯡ ꯇꯧꯔꯀꯥꯟꯗ ꯇꯧꯖꯔꯛꯄꯅꯦ ꯑꯣꯖꯥ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯏꯕꯥꯅꯤꯁꯦ ꯃꯥꯗꯤ ꯆꯍꯤ 3 4 ꯁꯨꯔꯦ ꯃꯥ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯂꯥꯛꯄ ꯑꯩꯗꯤ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯣꯖꯥꯀꯣ ꯃꯥꯅ ꯑꯩꯁꯦ ꯅꯪ ꯏꯁꯣꯔꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯧ ꯏꯁꯣꯔꯗꯤ ꯉꯝꯗ ꯉꯝꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯌꯦꯕ ꯆꯤꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯃꯥꯅ ꯑꯩꯁꯤ ꯏꯁꯣꯔꯒꯤ ꯂꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯀꯣ Praise the Lord, praise the Lord. ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯐꯈꯤꯕꯁꯤꯗ ꯃꯥꯁꯤ ꯌꯥꯝꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈꯤ ꯃꯥꯅ ꯑꯩ ꯒꯨꯂꯤ ꯆꯥꯔꯣꯏ ꯑꯩ ꯒꯨꯂꯤ ꯆꯥꯔꯣꯏ ꯍꯥꯏꯌꯦ ꯃꯥꯅ ꯑꯩ ꯒꯨꯂꯤ ꯆꯥꯔꯣꯏ ꯑꯩ ꯏꯁꯣꯔꯗ ꯑꯩ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯑꯩ ꯑꯃꯨꯛꯇ ꯇꯧꯖꯒꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯩ ꯁꯣꯏꯗꯅ ꯐꯒꯅꯤ ꯐꯔꯦ ꯏꯕꯥꯅꯤꯁꯦ ꯃꯥꯁꯨ ꯐꯥꯁꯇꯤꯡ ꯇꯧꯔꯦ ꯑꯩꯁꯨ ꯐꯥꯁꯇꯤꯡ ꯇꯧꯔꯦ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯦ ꯇꯧꯔꯀꯥꯟꯗ ꯑꯣꯖꯥꯗ ꯐꯣꯜꯁꯦ ꯇꯧꯔꯛꯄꯅꯦꯕ ꯅꯨꯡꯊꯤꯟ ꯋꯥꯏ ꯇꯧꯕꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯩ ꯊꯕꯛꯁꯦ ꯀꯔꯤꯒꯨꯝꯕ ꯆꯠ ꯂꯩꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯗꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯏꯕꯥꯅꯤꯁꯦ ꯐꯛ ꯊꯥꯔ ꯐꯝꯅꯩ ꯃꯩꯐꯨ ꯇꯤꯛ ꯂꯩꯕ ꯃꯇꯝꯗ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯃꯤ ꯍꯥꯡꯈ꯭ꯔꯕ ꯂꯝꯗ ꯇꯥꯈꯤꯑꯕ ꯑꯣꯖꯥꯅ ꯃꯗꯨꯗ ꯐꯥꯁ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯛꯄꯗꯨꯗ ꯅꯣꯡꯉꯥꯟꯕꯗ ꯀꯣꯛꯈꯤꯗ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯦꯕ ꯍꯔꯥꯎꯕꯁꯤꯗ ꯑꯣꯖꯥꯗ ꯑꯃꯨꯛꯇꯪꯗꯤ ꯐꯣꯟ ꯇꯧꯒꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯐꯔꯦ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯅꯨꯄꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯥꯁꯨ ꯍꯥꯟꯅꯗꯤ ꯃꯌꯥ ꯏꯀꯪ ꯀꯪꯁꯜꯂꯝꯕꯗꯣ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯑꯣꯖꯥꯅ ꯍꯦꯛ ꯇꯧꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯥꯁꯦ ꯐꯤꯠ ꯑꯣꯏꯈ꯭ꯔꯦꯕ ꯉꯁꯥꯏ ꯍꯥꯟꯅ ꯐꯤꯕꯝ ꯇꯥꯈ꯭ꯔꯦꯕ Hallelujah. ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ. ꯐꯒꯠꯄꯗ ꯃꯥꯅ ꯍꯥꯏꯕ ꯑꯁ ꯑꯩ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥꯀꯣ ꯃꯥꯅ ꯗꯗꯥ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯃꯇꯝꯗ ꯑꯩ ꯐꯨꯝꯕꯤꯔꯛꯎ ꯍꯥꯏ ꯃꯥꯅ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯑꯩ ꯁꯤꯕ ꯑꯩꯅ ꯍꯥꯜꯂꯁꯨ ꯑꯩꯕꯨ ꯐꯨꯝꯕꯤꯔꯛꯎ ꯑꯩꯁꯤ ꯏꯁꯣꯔꯒꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯣꯖꯥꯀꯣ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯁꯇꯔꯁꯤꯡꯁꯤꯅ ꯇꯧꯕꯤꯕ ꯄ꯭ꯔꯦꯌꯔꯁꯦ ꯑꯣꯖꯥ
ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔꯁꯤꯗ ꯑꯣꯖꯥꯁꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯛꯅꯕ ꯏꯁꯣꯔꯒ 24 hour ꯂꯣꯏꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯎꯖꯔꯦ ꯑꯣꯖꯥꯀꯣ ꯄꯨꯛꯅꯤꯡꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯏꯁꯣꯔꯒ ꯂꯣꯏꯅꯕꯒꯤ ꯀꯩꯅꯣꯁꯦ ꯑꯣꯖꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯑꯩꯈꯣꯏꯗ ꯄꯛ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯥ ꯀꯔꯤꯃꯨꯛ ꯇꯧꯗꯦ ꯑꯅꯥ ꯑꯌꯦꯛ ꯂꯩꯇ꯭ꯔꯤ ꯃꯁꯥ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯁꯦ ꯑꯣꯖꯥꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯦ ꯏꯁꯣꯔꯅ ꯉꯥꯡꯕꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯌꯥꯝ ꯂꯩꯁꯤꯡꯁꯦ ꯑꯩ ꯗꯥꯎꯟꯂꯣꯗ ꯂꯣꯏ ꯇꯧꯔ ꯊꯝꯃꯦꯕ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯒ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯕ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯕ ꯑꯅꯥꯕꯁꯤꯡ ꯐꯍꯟꯕꯒꯤ ꯀꯦꯟꯁꯔꯒꯤ ꯐꯍꯟꯕ BPꯒꯤ ꯐꯕ ꯇꯧ ꯁꯨꯝ ꯇꯥꯖꯔꯒ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯥꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯑꯩꯁꯦ ꯃꯤꯠꯇ ꯄꯤ ꯆꯗꯨꯝ ꯇꯥꯏꯀꯣ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯇꯥꯕꯗꯀꯣ ꯑꯣꯖꯥꯒꯤꯁꯦ ꯏꯁꯣꯔꯅ ꯊꯧꯖꯥꯜ ꯐꯖꯅ ꯄꯤꯕꯖꯥꯠꯅꯤ ꯑꯣꯖꯥꯒꯤꯗꯒꯤ ꯊꯣꯛꯂꯛꯄ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯁꯦ ꯏꯁꯣꯔꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯥꯎꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯍꯟꯗꯛ ꯊꯣꯛꯂꯛꯄ ꯑꯣꯖꯥꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯑꯃꯠꯇ ꯃꯃꯥꯏ ꯄꯥꯔꯣꯏ ꯃꯥꯒꯨꯝꯕ ꯃꯤꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯁꯤꯗ ꯃꯥꯗꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯗꯕ ꯅꯨꯄꯥꯅꯤ ꯍꯥꯏ ꯑꯣꯖꯥꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯑꯣꯖꯥ ꯑꯩꯁꯦ ꯈꯤꯇꯪ ꯊꯦꯡꯃꯟꯕ ꯃꯥꯜꯂꯤꯀꯣ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯦ ꯄꯥꯕꯨ ꯂꯧꯁꯟꯖꯕꯁꯦ ꯊꯦꯡꯃꯟꯕ ꯃꯥꯜꯂꯤ ꯏꯊꯟꯇ ꯈꯟꯖꯔꯦ ꯑꯣꯖꯥꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯃ ꯊꯦꯡꯅ ꯆꯠꯂꯁꯨ ꯑꯃꯗ ꯆꯠꯂꯁꯨ ꯑꯣꯖꯥ ꯑꯩ ꯑꯀꯤꯕ ꯂꯩꯖꯗꯦ ꯑꯣꯖꯥ ꯑꯩ ꯏꯁꯣꯔ ꯏꯄꯥꯅ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯨꯖꯔꯒ ꯂꯩ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯀꯩꯁꯨ ꯑꯩ ꯏꯁꯥꯗ ꯊꯣꯛꯄꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯣꯖꯥꯀꯣ ꯏꯁꯨꯁꯨ ꯑꯃꯠꯇ ꯅꯥꯗ꯭ꯔꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯥꯕ ꯐꯔꯦ ꯑꯣꯖꯥꯅ ꯇꯧꯕꯤꯕꯗꯒꯤꯀꯣ ꯑꯣꯖꯥꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯏꯊꯟꯇ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯅꯣꯡꯃ ꯇꯦꯁꯇꯤꯃꯣꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯖꯈꯤꯑꯕ ꯃꯥ ꯅꯨꯄꯥ ꯑꯃꯗ ꯄꯥꯟꯕ ꯃꯇꯩ ꯃꯅꯥꯎ ꯄꯥꯟꯈꯤꯕꯒꯤ ꯂꯩꯕ ꯉꯝꯗꯅ ꯕꯥꯏꯕꯜ ꯄꯥꯔꯀꯥꯟꯗ ꯃꯥꯅ ꯇꯧꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃ ꯑꯣꯖꯥꯗ ꯇꯧꯈꯤꯕꯒꯤ ꯅꯝꯕꯔꯁꯤꯗꯤ ꯂꯧꯔꯒꯗꯤ ꯊꯝꯃꯒ ꯑꯣꯖꯥꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯕ ꯆꯃꯝꯅꯈꯤꯗꯅ ꯃꯤꯗꯩ ꯂꯧꯔ ꯇꯧ ꯀꯥꯟꯗ ꯂꯩꯔꯝꯃꯦꯕ ꯑꯣꯖꯥꯗ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥꯁꯦ ꯁꯨꯝ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯃꯃꯤꯡ ꯁꯨꯝ ꯆꯠꯁꯜꯂꯛꯄꯗꯨꯗ ꯑꯩꯅ ꯑꯁꯤꯒꯤ ꯑꯣꯖꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯑꯃꯨꯛꯇꯪ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯑꯅꯤꯅ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯦ ꯐꯪ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯌꯦꯕꯀꯣ ꯅꯪꯒꯤ ꯑꯅꯥꯕ ꯍꯌꯦꯡꯗꯒꯤ ꯀꯣꯛꯑꯅꯤ ꯍꯥꯏꯕ ꯑꯩꯅ ꯁꯤꯌꯣꯔ ꯐꯔꯅꯤ ꯑꯩ ꯊꯥꯖꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯗꯤ ꯕꯕꯥꯅ ꯃꯥꯅ ꯗꯗꯥ ꯇꯧꯔꯣ ꯍꯥꯏ ꯃꯥꯅ ꯇꯧꯔ ꯏꯕꯥꯅꯤꯁꯦ ꯐꯝꯃꯤꯟꯅ ꯇꯧꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯩ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕꯩꯗꯣ ꯑꯗꯨꯗ ꯃꯥꯁꯤ ꯑꯣꯖꯥꯅ ꯍꯦꯛ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯕꯗꯒꯤ ꯃꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯃꯥꯏ ꯃꯁꯥ ꯗꯗꯥ ꯑꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯁ ꯑꯗꯨꯗ ꯑꯩꯅꯀꯣ ꯑꯣꯖꯥ ꯈꯣꯡꯗꯒꯤ ꯇꯣꯟꯕꯒꯤ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎ ꯆꯨꯡꯉꯦ ꯑꯩꯅ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯗꯥꯛꯇꯔꯁꯤꯡ ꯑꯣꯖꯥ ꯏꯝꯐꯥꯜꯗ ꯆꯠꯂꯦ ꯃꯥꯏꯕꯗ ꯌꯦꯡꯉꯤ ꯑꯃꯗ ꯃꯥꯅ ꯗꯗꯥ ꯑꯩ ꯒꯨꯂꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏꯅ ꯃꯥ ꯆꯦꯜꯂꯦꯕ ꯃꯥ ꯒꯨꯂꯤ ꯆꯥꯗꯦ ꯑꯣꯖꯥ ꯃꯥ ꯒꯨꯂꯤ ꯑꯩꯅ ꯂꯩꯕ ꯒꯨꯂꯤꯒ ꯂꯣꯏ ꯃꯊꯛꯇ ꯊꯝꯃꯤ ꯆꯥꯗꯦ ꯑꯗꯨ ꯑꯣꯖꯥꯒꯤꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯄꯁꯤꯗ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯐꯈ꯭ꯔꯦꯕꯗꯒꯤ ꯃꯥ ꯑꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯅꯪ ꯊꯥꯖꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁ ꯅꯪ ꯃꯥꯗꯤ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯂꯣꯏꯅꯃꯛ ꯉꯝꯕꯅꯤ ꯄꯨꯛꯆꯦꯟꯗ ꯁꯦꯡꯉꯨ ꯅꯪꯒꯤ ꯊꯃꯣꯏꯗꯕꯨ ꯁꯦꯡꯉꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯑꯩ ꯅꯨꯄꯤ ꯐꯈꯤꯕꯁꯦ ꯑꯩꯅ ꯑꯁ ꯃꯥꯗꯤ ꯐꯈ꯭ꯔꯦ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯆꯦꯜꯂꯤ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯈꯔ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯋꯥꯔꯛꯀꯅꯤ ꯋꯥꯔꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡꯗꯣ ꯏꯁꯣꯔꯅ ꯀꯣꯛꯊꯣꯛꯄꯤꯔꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯀꯣ ꯑꯣꯖꯥꯅꯀꯣ ꯑꯗꯨꯗꯣ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯑꯣꯖꯥꯀꯣ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯁꯦ ꯑꯩꯁꯨ ꯆꯔꯆ ꯀꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯕ ꯂꯣꯟꯁꯤꯡꯁꯦ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯝ ꯐꯣꯡꯗꯣꯛꯆꯩꯑꯕꯀꯣ ꯑꯩ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤ ꯃꯥꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯃꯥꯗꯤ ꯏꯁꯣꯔꯒ ꯌꯥꯝ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ
ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯥꯁꯇꯔ ꯈꯨꯗꯤꯡꯃꯛꯁꯦ ꯉꯛꯑꯦꯕꯀꯣ ꯑꯩꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯂꯣꯟꯁꯤꯡꯁꯦ ꯑꯣꯖꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯕ ꯄꯥꯁꯇꯔ ꯑꯃ ꯂꯩꯇꯦꯕ ꯆꯨꯝꯅ ꯁꯔꯃꯟ ꯑꯣꯏꯅ ꯄꯉꯥꯡ ꯉꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕ ꯈꯛꯇꯅꯤ ꯑꯣꯖꯥꯗ ꯑꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯕ ꯁꯦ ꯑꯩꯗꯤ ꯑꯣꯖꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯣꯏꯔꯝꯒꯅꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯆꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯌꯦ ꯑꯣꯖꯥ ꯏꯁꯣꯔꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯑꯣꯖꯥ ꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯀꯣꯂꯤꯡꯅꯤꯀꯣ ꯑꯣꯖꯥ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯑꯩꯗꯤ ꯏꯁꯣꯔꯗ ꯖꯤꯔꯣꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯣꯖꯥꯗꯤ ꯏꯁꯣꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯊꯃꯣꯏ ꯆꯥꯎꯕꯗꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯤꯛꯅ ꯂꯩꯔꯝꯕꯅꯦ ꯈꯔ ꯆꯥꯎꯊꯣꯔꯛꯄ꯭ꯔꯥ ꯈꯜꯂꯤ ꯏꯁꯣꯔꯅ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯏꯆꯟꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯊꯧꯖꯥꯜ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯏꯆꯥꯁꯤꯡ ꯌꯣꯛꯇꯨꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯆꯕ ꯑꯗꯨꯒ ꯏꯆꯟꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕꯁꯨ ꯄꯨꯡꯀꯣꯛ ꯀꯣꯛꯑꯅꯤ ꯐꯔꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ ꯑꯣꯏꯕꯤ ꯌꯥꯝ ꯍꯔꯥꯎꯕꯤꯌꯨ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯤꯌꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯨꯡꯅꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯨ ꯁꯣꯏꯗꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯒꯅꯤ ꯇꯧꯔꯨꯕ ꯊꯕꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯕꯤꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯏꯆꯟ ꯌꯥꯝ ꯊꯥꯒꯠꯆꯩ ꯊꯥꯒꯠꯆꯔꯤ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒꯤ ꯏꯆꯟꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ ꯅꯥꯔꯝꯕꯅꯣ 2025-24ꯒꯤ ꯑꯔꯣꯏꯕꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯐꯖꯅ ꯑꯗꯨꯒ ꯍꯟꯇꯛꯀꯤ ꯗꯤꯁꯦꯝꯕꯔꯁꯦ ꯁꯤ ꯂꯥꯛꯑꯝꯗꯥꯏꯕ ꯄꯨꯔꯥꯁꯦ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯕꯅꯦꯕ ꯑꯗ ꯑꯣꯖꯥꯗ ꯄ꯭ꯔꯦꯌꯥꯔꯁꯦ ꯑꯝꯇꯪ ꯇꯧꯔꯒꯗꯤ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅꯗꯤ ꯂꯩꯕ ꯑꯩꯁꯦ ꯍꯣꯏ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯑꯩ ꯐꯥꯁꯇꯤꯡ ꯑꯝꯇꯪ ꯇꯧꯔꯒ ꯄ꯭ꯔꯦꯌꯥꯔ ꯑꯝꯇꯪ ꯇꯧꯖꯒꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯍꯣꯏ ꯍꯥꯏꯔ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗꯅꯦꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯥꯔꯁꯦ ꯐꯖꯅ ꯇꯧꯔꯛꯄ ꯊꯃꯣꯏꯗꯗꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯣꯖꯥꯅ ꯇꯧꯕꯗꯣ ꯍꯜꯂꯦꯂꯨꯌꯥ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯌꯥꯝ ꯉꯛꯑꯦ praise the Lord ꯑꯗꯨꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎꯁꯦ ꯀꯔꯤꯝꯐꯛ ꯇꯧꯗ꯭ꯔꯦ ꯏꯁꯥꯁꯦ ꯃꯌꯥꯡ ꯏꯀꯪ ꯋꯥꯆꯦꯠ ꯇꯪꯈꯥꯏꯗꯧꯅ ꯇꯧꯔꯛꯑꯄꯣꯠꯅꯤꯗ ꯃꯤꯠ ꯅꯥꯒ ꯀꯅꯥꯗ ꯌꯦꯡꯉꯤꯅꯣ ꯈꯪꯗ꯭ꯔꯄꯣꯠꯅꯤ ꯑꯗ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯃꯥꯏꯅ ꯃꯤꯑꯣꯏ ꯃꯇꯧ ꯆꯞ ꯆꯥꯅ ꯁꯨꯕꯗꯧꯅ ꯇꯧꯔꯦꯕ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯇꯧꯕꯤꯔꯛꯄꯗꯣ Hallelujah. ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯕꯨꯁꯨ ꯁꯛꯇꯣ ꯐꯣꯟꯗ ꯈꯛꯇ ꯊꯥꯒꯠꯂꯛꯄꯗꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯎꯖꯗ꯭ꯔꯤ ꯑꯗꯨꯕꯨ 이분군네 이빠군네수 ꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯖꯩ ꯑꯣꯖꯥꯒꯨꯝꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯍꯩꯔꯦꯅ ꯂꯩꯔꯤꯕ ꯍꯤꯂꯤꯡ ꯍꯩꯔꯦ ꯀꯥꯏꯅ ꯃꯔꯣꯟ ꯖꯥꯠ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯃꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯑꯣꯖꯥꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯄꯨꯝꯍꯦꯟ ꯏꯁꯣꯔꯕꯨ ꯌꯧꯅ ꯊꯥꯖꯕ ꯃꯤꯅꯤꯅ ꯑꯩꯅ ꯏꯁꯣꯔꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯆꯟ ꯑꯩꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯏꯁꯣꯔꯗ ꯏꯄꯥ ꯑꯩꯗꯤ ꯖꯤꯔꯣꯅꯤ ꯍꯥꯏꯖꯔꯤꯕꯅꯤ ꯏꯄꯥꯅ ꯑꯣꯖꯥꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯝ ꯑꯃꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯉꯝꯗꯕ ꯃꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯗ ꯂꯥꯜꯂꯨꯏ ꯑꯗꯨꯕꯨ ꯈꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯦ ꯑꯣꯖꯥꯃꯨꯛ ꯏꯁꯣꯔ ꯊꯥꯖꯕ ꯃꯤꯁꯦ ꯑꯣꯖꯥꯒꯨꯝꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯣꯏ ꯏꯆꯟ ꯍꯣꯏꯁꯨ ꯌꯥꯝ ꯑꯇꯥꯡꯕꯅꯤ ꯏꯆꯟꯁꯨ ꯑꯣꯖꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯪꯊꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯃꯛ ꯏꯁꯣꯔ ꯊꯥꯖꯕꯁꯦ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝꯅ ꯊꯣꯏꯕꯅꯤ ꯑꯣꯖꯥ ꯀꯣ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯡꯕꯤꯒꯅꯤ ꯂꯣꯏꯅꯕꯤꯒꯅꯤ ꯑꯋꯥ ꯑꯅꯥ ꯑꯗꯨꯝ ꯑꯣꯖꯥ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯨ ꯑꯩ ꯁꯦꯞ ꯇꯧꯔꯝꯃꯦ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯥꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯃ ꯈꯪꯕꯁꯦ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯄ꯭ꯔꯦꯌꯥꯔ ꯇꯧ ꯍꯥꯏꯕꯗꯣ
ꯃꯇꯝꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯄꯦꯟꯅ ꯌꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯃꯗꯨ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯥꯟꯅꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯔꯝꯄꯣꯟꯇꯦꯕ ꯍꯧꯖꯤꯛ ꯈꯔ ꯇꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯈꯨꯠ ꯄꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥꯅ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯃꯑꯣꯡ ꯇꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯣꯏ ꯍꯣꯏ